ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯙꯤꯒꯤ ꯄꯣꯠꯁꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯙꯤꯒꯤ ꯄꯣꯠꯁꯦꯝ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯦ꯫ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯕꯤꯟ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯒꯤ ꯅꯨꯄꯤ ꯂꯟꯗꯤꯅꯤꯅ "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯅꯣꯕꯤꯟꯅ "ꯍꯩ, ꯅꯪꯗꯤ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯗꯤꯅꯤꯅ "ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯣꯕꯤꯟꯅ "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯊꯣꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟꯗꯣ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯄꯥꯕꯨꯡ, ꯃꯅꯤꯡꯗ ꯗꯨꯡ ꯗꯨꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ "ꯑꯣ, ꯑꯁꯤꯕꯨꯔꯣ, ꯑꯩꯈꯣꯏꯒꯤ ꯇꯨꯀꯨꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯆꯥꯛ ꯂꯥꯝꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟꯗꯣ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯂꯟꯗꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯩ, ꯀꯨꯂꯤꯛ ꯑꯣꯏꯔꯝꯒꯗꯧ, ꯁꯠ ꯁꯠ ꯁꯦꯡꯖꯤꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯕꯤꯟ ꯄꯔꯞ ꯄꯔꯞ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯅ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯨꯝꯒꯤ ꯃꯅꯤꯡꯗꯅ ꯗꯨꯡ ꯗꯨꯡ ꯆꯠꯂꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯔꯤꯕ ꯊꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ "ꯃꯃꯥ, ꯃꯅꯤꯡꯗ ꯗꯨꯡ ꯗꯨꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ ꯂꯟꯗꯤꯅꯤꯅ "ꯈꯪꯗꯦ, ꯅꯄꯥꯕꯨꯡꯅ ꯍꯨꯏꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯟꯗꯤꯅꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯕꯤꯟꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯁꯨ ꯄꯔꯞ ꯄꯔꯞ ꯂꯟꯗꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯅ "ꯃꯅꯤꯡꯗ ꯀꯣꯛ ꯇꯧꯔꯤꯕꯁꯦ ꯀꯔꯤꯃꯇ ꯇꯥꯗꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯕꯤꯟꯅ "ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯒ ꯌꯦꯡꯉꯨꯔꯕꯅꯤ, ꯀꯔꯤꯃꯇ ꯂꯩꯍꯧꯗꯦ. ꯑꯩ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯑꯣꯏꯅ ꯍꯥꯡꯂꯒ ꯌꯦꯡꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ "ꯍꯩ, ꯀꯅꯥꯝꯇꯗꯤ ꯂꯩꯇꯦꯅꯦꯍꯦ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯗꯤꯅꯤꯅ "ꯌꯥꯔꯦꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯤꯕꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯒ ꯅꯣꯕꯤꯟꯗ "ꯇꯨꯝꯂꯨꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ "ꯍꯣꯏ, ꯄꯨꯡꯁꯤꯁꯨ 9 ꯇꯥꯁꯤꯜꯂꯛꯂꯦ, ꯇꯨꯝꯃꯨꯅꯕ ꯇꯧꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯨꯝꯃꯨꯅꯕ ꯇꯨꯝꯐꯝ ꯀꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯗꯨꯡ ꯆꯠꯄ, ꯑꯗꯨꯒ ꯁꯨꯝꯖꯤꯠꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗ ꯁꯤꯠ ꯁꯤꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯩ ꯊꯥꯜꯂꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯅꯣꯕꯤꯟ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯥꯛꯁꯪꯗ ꯇꯧꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ "ꯍꯦꯔꯥ, ꯍꯧꯗꯣꯡꯅꯤꯗ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯨꯝꯐꯝ ꯀꯥꯔꯣꯝꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯦꯝꯕꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯆꯥꯎꯔꯕ ꯂꯐꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯐꯝꯊꯔꯤ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯝꯄ꯭ꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯇꯞꯅ ꯊꯝꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯈ꯭ꯔꯕ ꯆꯝꯄ꯭ꯔꯥ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯗꯨꯅ ꯄꯨꯡꯇꯣꯏ ꯇꯣꯏꯕ ꯃꯈꯩ ꯁꯨꯒꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯦꯝꯕ ꯌꯥꯔꯦ ꯌꯥꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯏꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯏꯜꯂꯛꯄꯒꯤ ꯊꯣꯡ ꯑꯗꯨꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟ, ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯙꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯑꯃꯨꯛ ꯐꯝꯂꯒ ꯑꯃꯨꯛ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯅꯣꯕꯤꯟꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯍꯧꯖꯤꯛ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯑꯥꯗ ꯐꯝꯂꯤꯕꯁꯤꯕꯣ? ꯂꯟꯗꯤꯅꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯣꯕꯤꯟꯒ ꯈꯟꯅꯔꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ? ꯑꯩꯕꯨ ꯆꯪꯂꯒ ꯍꯪꯂꯨꯁꯤꯔꯅꯦ? ꯍꯦꯔꯥ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ꯫ ꯑꯩꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯔꯒ ꯑꯋꯣꯄꯥ ꯁꯥꯕ ꯇꯥꯔꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯅꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯍꯥꯏꯁ ꯀꯩꯅꯣꯝꯅꯤ ꯁꯤꯗꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄꯗ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯃꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯕꯤꯟꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯥꯔꯒ ꯀꯦꯔꯦꯡ ꯀꯦꯔꯦꯡ ꯂꯥꯎꯅ ꯑꯣꯟꯊꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯣꯕꯤꯟ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯑꯁꯨꯝ ꯇꯥꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯒꯗꯕꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯣꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯒꯤ ꯌꯨꯝꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯃ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯕꯤꯟꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯂꯣꯟꯁꯤꯟꯗ꯭ꯔꯕ ꯃꯥꯜꯂꯤꯅꯤ꯫ ꯀꯅꯥꯅ ꯆꯪꯗꯅ ꯍꯥꯡꯂꯤꯕ ꯊꯣꯡꯅꯥꯎꯅꯣ? ꯃꯤ ꯂꯩꯅꯕ ꯀꯥꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯅꯣꯕꯤꯟꯅ ꯐꯪꯏ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯅꯣꯕꯤꯟ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯒ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯣꯕꯤꯟꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟꯅ ꯀꯅꯥꯅꯣꯅꯦ? ꯀꯔꯅꯤ ꯑꯃ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯇꯧꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩ ꯊꯣꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯍꯦꯛ ꯃꯨꯠꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯅꯅꯕꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯩꯁꯨ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯅꯣꯕꯤꯟ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯣꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯦ ꯈꯜꯂꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃ ꯎꯈꯤꯕ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯇꯧꯈꯥꯏꯕ ꯀꯩꯗꯧꯕ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯕꯗꯣ ꯅꯣꯕꯤꯟꯅ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯐꯦꯠ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯁꯠ ꯂꯥꯎꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯨꯕꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯊꯣꯡꯅꯥꯎ ꯑꯁꯦ ꯍꯥꯡꯕꯒꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯂꯣꯟꯁꯤꯜꯂꯝꯕ ꯑꯁꯤꯗ ꯅꯣꯕꯤꯟ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯉꯥꯏꯍꯥꯛ ꯈꯟꯖꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯣꯕꯤꯟꯅ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯆꯦꯟꯈꯠꯂꯛꯄꯒꯤ ꯍꯥꯏꯕꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯏ꯫ ꯁꯥꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯅꯣꯕꯤꯟꯅ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯑꯁꯨꯝꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯕꯤꯟ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯒꯤ ꯂꯣꯏꯅꯕꯤ ꯂꯟꯗꯦꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯄꯨꯟꯅ ꯂꯟꯗꯦꯅꯤꯒ ꯀꯣꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟꯅ ꯀꯩꯗꯧꯔꯕ ꯅꯃꯥ ꯅꯆꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯣꯡꯁꯤ ꯇꯥꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯗꯦꯅꯤꯅ ꯅꯣꯡ ꯇꯥꯕꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯇꯧꯈ꯭ꯔꯕ? ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯂꯨꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯗꯦꯅꯤꯅ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯂꯟꯗꯦꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯦꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯊꯔꯛꯂꯤ꯫ ꯃꯗꯣ ꯂꯟꯗꯦꯅꯤꯅꯁꯨ ꯑꯗꯨꯃꯛ ꯈꯪꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯊꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯂꯟꯗꯦꯅꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯣꯕꯤꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯂꯟꯗꯦꯅꯤꯅ ꯃꯃꯥꯏ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯂꯒ ꯂꯩꯔꯤꯉꯩ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯗꯨꯒ ꯆꯅꯞ ꯆꯅꯞꯁꯨ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯨꯁꯝꯗ ꯇꯞꯅ ꯇꯞꯅ ꯃꯥꯔꯛꯏ꯫ ꯃꯥꯔꯛꯂꯤꯕ ꯈꯨꯠ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯑꯗꯣ ꯃꯆꯤꯟ ꯏꯇꯨꯝ ꯇꯨꯝꯕ ꯏꯁꯥꯡ ꯁꯥꯡꯕ ꯑꯗꯨꯒ ꯃꯥꯔꯛꯂꯤꯕ ꯑꯗꯨꯁꯨ ꯀꯥꯛ ꯀꯥꯛ ꯂꯥꯎꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯦꯅꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯂꯟꯗꯦꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯀꯞꯈꯠꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯛꯄ ꯑꯗꯨꯗ ꯂꯟꯗꯦꯅꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯉꯛ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯦꯅꯤꯁꯨ ꯀꯤꯔꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯆꯠꯈꯤꯕꯗꯨ ꯂꯟꯗꯦꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯅ ꯎꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯕꯤꯗ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯇꯥꯁꯤꯜꯂꯒ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯁꯣꯝꯗ ꯅꯣꯕꯤꯟꯅ ꯇꯥꯍꯧꯗꯦ꯫
ꯀꯝꯗꯧꯅ ꯇꯥꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯖꯤꯛꯈꯛꯇ ꯈꯟꯖꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯅ ꯌꯨꯝ ꯑꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝ ꯑꯁꯤꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯂꯩꯋꯥꯠ ꯇꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯐꯔꯦꯁꯦ, ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯈꯪꯖꯕ ꯌꯥꯝꯅ ꯍꯩꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯂꯨꯈꯤꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ, ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯌꯨꯝ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯒꯤ ꯂꯣꯏꯅꯕꯤ ꯂꯟꯗꯤꯅꯤꯅ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝꯅ ꯄꯟꯕꯤꯔꯅꯨ, ꯌꯥꯔꯦꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯁꯟꯈ꯭ꯔꯦ꯫ ꯂꯟꯗꯤꯅꯤ, ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯍꯧꯒꯠꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯇꯥꯟꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯡꯒꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯅꯣꯕꯤꯟꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯤ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯐꯨꯔꯤꯠ ꯂꯤꯠꯁꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯅꯤꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯣꯕꯤꯟꯅ ꯇꯥꯆꯧ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯀꯥꯈꯠꯄꯤꯔꯣ꯫ ꯑꯥꯏ, ꯑꯇꯩ ꯅꯠꯇꯦꯅꯦ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯍꯪꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯆꯧ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯉꯔꯥꯡꯗꯣ ꯑꯩꯅ ꯑꯍꯤꯡꯗꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯗ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯙꯥꯔꯤ ꯑꯁꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯀꯅꯥꯅꯣ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯅ ꯑꯁꯨꯝ ꯃꯥꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯂꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯁꯨ ꯀꯨꯏꯍꯧꯕꯖꯥꯠ ꯅꯠꯇꯦ, ꯃꯤꯠꯅ ꯍꯥꯏꯐꯦꯠꯇꯪ ꯀꯨꯞꯂꯨꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯑꯗꯣ ꯃꯗꯨ ꯀꯔꯤꯅꯣꯃ ꯃꯥꯜꯂꯤ꯫ ꯅꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛꯇꯪ ꯇꯥꯟꯅꯊꯣꯛꯎ ꯍꯥꯏꯒꯦꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯝꯂꯤꯕꯅꯤ ꯇꯥꯆꯧ꯫ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃꯇꯪ ꯇꯥꯟꯅꯔꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯖꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯉꯔꯥꯡꯗꯤ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯇꯥꯆꯧ꯫ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯉꯔꯥꯡꯗꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ꯫ ꯐꯔꯦ, ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯂꯒ ꯂꯩꯔꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯃꯥꯏꯕꯗꯤ ꯀꯅꯥꯗ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯇꯥꯆꯧ, ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇ ꯑꯣꯏꯅ ꯌꯦꯡꯁꯤꯔꯥꯗꯅ꯫ ꯍꯣꯏ, ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟꯅꯦ ꯃꯥꯏꯕꯗꯨ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯃꯨ, ꯑꯩꯁꯨ ꯈꯪꯅꯤꯡꯉꯦꯕꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯣꯕꯤꯟꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯅꯤꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯕꯗꯣ ꯂꯣꯏꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯟꯗꯤꯅꯤꯗ ꯃꯥꯏꯕ ꯀꯧꯕꯗꯨ ꯆꯠꯂꯒꯦ, ꯑꯗꯨꯅ ꯅꯃꯥꯅꯆꯥ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯅꯣꯕꯤꯟ ꯑꯃꯥꯏꯕ ꯃꯩꯄꯥꯛꯄꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯐꯗꯤꯒꯣꯝꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯂꯥꯞꯇꯛꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯄꯨ ꯎꯕꯃꯛꯇꯗ ꯑꯣꯖꯥ, ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯍꯥꯏꯗꯨꯅ ꯀꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯕꯒꯦ ꯅꯍꯥꯛ ꯂꯥꯛꯄꯕꯨ? ꯂꯥꯎ, ꯑꯩꯁꯨ ꯐꯗꯤꯒꯣꯝꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯊꯣꯛꯀꯦ ꯍꯥꯏꯗꯅ ꯆꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯅꯣꯕꯤꯟꯕꯨ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯁꯨ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯀꯩꯗꯧꯔꯕ? ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯣꯅꯦ? ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ
ꯑꯩꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤꯗ ꯑꯩꯒꯤ ꯏꯃꯨꯡꯗꯨ ꯇꯝꯅꯔꯤꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯕꯨꯠꯂ ꯄ꯭ꯔꯦꯠꯂ ꯈꯪꯗꯕ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦꯅꯦ ꯑꯣꯖꯥ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯄꯥꯛꯅ ꯅꯣꯕꯤꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯌꯦꯡꯕꯗ ꯍꯥꯏꯔꯞ ꯑꯗꯨꯒꯨꯝꯕ ꯑꯃ ꯆꯤꯡꯅꯩ ꯑꯗꯨꯕꯨꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯑꯣꯖꯥ ꯂꯩꯔꯤꯕꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯔꯤꯕꯁꯤ ꯂꯣꯏꯗꯣꯔꯦ ꯄꯥꯇꯤꯜꯁꯤꯃꯇꯪꯒ ꯆꯥꯏꯔꯝꯈꯤꯒꯦ ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯃꯥꯡꯒꯣꯜꯗ ꯋꯥꯗꯣ ꯇꯥꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯄꯥꯛꯇꯣ ꯄꯔꯞ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯁꯤꯡ ꯄꯥꯇꯤꯜ ꯑꯃ ꯁꯣꯛꯂꯒ ꯂꯥꯛꯂꯒ ꯐꯗꯤꯒꯣꯝ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯔꯤ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯕꯤꯟꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯁꯪꯒꯣꯏ ꯃꯆꯤ ꯑꯃ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯅꯣꯕꯤꯟꯕꯨ ꯃꯥꯡꯒꯣꯜꯗ ꯀꯧꯈꯠꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯐꯝꯃꯦꯜ ꯑꯗꯨꯗ ꯐꯝꯃꯤ ꯅꯣꯕꯤꯟꯅ ꯐꯝꯃꯦꯜ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯇꯣꯛꯂꯒ ꯃꯣꯔꯥ ꯑꯃꯗ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯛꯄ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯩꯗꯧꯔꯛꯏ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯣꯕꯤꯟꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯒꯤ ꯌꯨꯝꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯃꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯟ ꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯟꯅ ꯈꯜꯂꯨꯒꯅꯨ ꯅꯪ ꯑꯣꯖꯥ ꯂꯩꯔꯤꯗꯅꯀꯣ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯐꯅꯅꯕ ꯍꯣꯠꯅꯕꯤꯒꯦꯀꯣ ꯁꯨꯝꯗꯧꯔꯣ ꯅꯪꯒꯤ ꯈꯨꯕꯥꯛꯇꯣ ꯑꯃꯨꯛꯇꯪ ꯇꯤꯡꯊꯣꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯈꯨꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯈꯨꯕꯤ ꯑꯗꯨꯅ ꯈꯨꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯅꯝꯗꯨꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯗꯣ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯌꯥꯔꯦ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯐꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯔꯗꯤ ꯋꯥꯒꯗꯧꯔꯤ ꯑꯗꯣ ꯋꯥꯖꯁꯅꯨ ꯐꯔꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯁꯨꯝ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯗꯨꯒꯅꯦ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯍꯣꯏꯅꯦꯍꯦ ꯍꯧꯖꯤꯛ ꯅꯪꯒ ꯆꯠꯃꯤꯟꯅꯕꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯂꯨ ꯀꯣꯛꯄꯒꯤ ꯆꯥꯛꯆꯥꯕ ꯑꯃ ꯆꯠꯀꯗꯕ ꯂꯩꯕ ꯑꯗꯨꯅꯅꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯅꯪ ꯁꯨꯝꯗꯧꯔꯣ ꯂꯥꯛꯑꯃꯒꯅꯦ ꯂꯩ ꯃꯆꯨ ꯃꯔꯤ ꯀꯣ ꯑꯉꯥꯡꯕꯅꯦ ꯑꯉꯧꯕꯅꯦ ꯑꯗꯒꯤ ꯍꯤꯒꯣꯛꯅꯦ ꯑꯗꯒꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯀꯣ ꯍꯪꯒꯄꯥꯜꯂ ꯀꯔꯤꯅꯣ ꯑꯃ ꯀꯣ ꯂꯩ ꯃꯆꯨ ꯃꯔꯤꯒ ꯑꯗꯒꯤ ꯌꯥꯝꯅ ꯁꯤꯟꯕ ꯆꯝꯄ꯭ꯔꯥꯅꯤ ꯈꯪꯗꯦ ꯍꯩꯀ꯭ꯔꯨꯅꯤ ꯈꯪꯗꯦ ꯍꯩ ꯀꯣ ꯍꯩ ꯑꯃꯇꯪꯒ ꯊꯅꯝꯃꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯁꯣꯏꯗꯅꯃꯛꯇꯤ ꯂꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯕꯤꯟꯅ ꯃꯍꯥꯛꯀꯤ ꯑꯌꯦꯡꯃꯟ ꯑꯣꯏꯅ ꯂꯨꯄꯥ 100 ꯀꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯍꯦꯔꯥ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯁꯦ ꯄꯨꯈꯣ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯌꯥꯗꯦ ꯑꯣꯖꯥ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯩꯁꯥꯗꯣ ꯂꯧꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯅꯣꯕꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯃꯛꯇꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯑꯩꯅ ꯃꯥꯅ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯂꯥꯏ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯃꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯀꯟꯕꯤꯗꯕ ꯌꯥꯗꯦ ꯑꯩꯅ ꯍꯦꯛ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯇꯝꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯥꯗꯗꯨꯅ ꯅꯣꯕꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯩꯄꯥꯛ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯣꯕꯤꯟ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ
Matam maduta Landinina amaibu unaraklabaro kari haibiraklabagi haiduna hanglai matam maduta Nobinna hairame nungthildo ma sodna laklagedana hai ayukse angangi maru kokpagi chak chaba malayena hai adugi ma lakpana yararoi hore nungthiloina lakedana hairakpani aduga lay machu mari thaurang tawdana hairi aduga yamna sinba hai amaga ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯂꯦꯝꯕꯨ ꯈꯔ ꯄꯥꯜꯂꯤꯕꯗꯨꯕꯨ ꯃꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯟꯗꯅꯤꯅ ꯄꯥꯜꯂꯤꯕꯅꯤ ꯍꯩꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯂꯩꯗꯤ ꯃꯆꯨ ꯑꯅꯤ ꯑꯍꯨꯝ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯁꯥꯠꯄꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯄꯥꯛꯄꯗꯣ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯄꯗꯨꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯟꯗꯤꯅꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯂꯟꯗꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯨꯗ ꯆꯥꯗꯧꯈꯩ ꯃꯃꯤꯠ ꯑꯗꯣ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯂꯥꯛꯄꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯃꯤꯠ ꯑꯁꯤꯅ ꯆꯥꯗꯧꯈꯩ ꯌꯦꯡꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯁꯤ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯏꯕꯦꯝꯃ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯁꯤ ꯊꯥꯗꯣꯛꯀꯅꯨꯀꯣ ꯇꯨꯝꯂꯕꯁꯨ ꯆꯥꯔꯕꯁꯨ ꯑꯗꯒꯤ ꯃꯍꯥꯛꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯁꯦꯟꯅꯒꯗꯕꯅꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯑꯩꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯍꯞꯇꯥꯃꯨꯛꯇꯤ ꯆꯪꯂꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯞꯇꯥꯃꯨꯛꯇꯤ ꯏꯕꯦꯝꯃꯁꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯐꯔꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯧꯁꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯗꯤꯅꯤꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯩꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯂꯦꯞꯄꯒ ꯂꯩꯔꯦ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯈꯔꯗꯤ ꯁꯦꯟꯅꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯥꯡꯉꯣ ꯍꯥꯏꯈꯤꯕ ꯂꯩꯁꯤꯡ ꯑꯃꯗꯤ ꯑꯁꯤꯟꯕ ꯍꯩ ꯑꯗꯣ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯑꯣꯖꯥ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯖꯔꯕꯅꯤ ꯁꯤꯗ ꯂꯩꯖꯔꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇ ꯎꯠꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯣ ꯑꯗꯨꯅꯤꯗꯅ ꯁꯦ ꯁꯨꯃꯥꯡ ꯑꯁꯤꯗ ꯊꯝꯃꯣ ꯇꯨꯂꯁꯤꯕꯨꯡ ꯃꯃꯥꯡ ꯑꯁꯤꯗ ꯊꯝꯂꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯇꯨꯂꯁꯤꯕꯨꯡ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯇꯞꯅ ꯐꯝꯊꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯣꯏꯅ ꯌꯥꯎꯔꯛꯂꯤꯕ ꯐꯤ ꯑꯗꯨꯅ ꯀꯣꯛꯁꯦꯠ ꯑꯣꯏꯅ ꯁꯦꯠꯆꯜꯂꯒ ꯃꯨꯔꯨꯝ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯁꯣꯟꯕ ꯂꯣꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯉꯥꯡꯕ ꯂꯩ ꯑꯃ ꯂꯧꯈꯠꯂꯤ ꯑꯉꯥꯡꯕ ꯂꯩ ꯑꯗꯣ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯪꯉꯤ ꯌꯥꯝꯅ ꯀꯟꯅ ꯂꯪꯕ ꯅꯠꯇꯦ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯏꯀꯣꯛ ꯀꯣꯛꯄ ꯃꯇꯥꯏ ꯑꯃꯗ ꯂꯩ ꯑꯗꯣ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯃꯩꯄꯥꯛꯅ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯕꯤꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯅꯣꯕꯤꯟꯅ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯪꯈꯤꯕ ꯂꯩ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯕꯤꯟꯅ ꯑꯣꯖꯥ ꯂꯩ ꯑꯁꯤ ꯏꯈꯨꯏ ꯈꯨꯏꯖꯤꯟꯈ꯭ꯔꯦ ꯀꯪꯈ꯭ꯔꯦꯅꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯁꯦ ꯑꯗꯨꯗꯤ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩ ꯑꯃꯃꯨꯛ ꯑꯋꯥꯡ ꯊꯪꯕꯗ ꯂꯪꯉꯤ ꯑꯗꯨꯁꯨ ꯂꯩ ꯑꯗꯣ ꯈꯔ ꯂꯥꯎꯅ ꯀꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩ ꯑꯃꯃꯨꯛ ꯍꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩ ꯑꯗꯨꯁꯨ ꯈꯔ ꯑꯗꯨꯃꯛ ꯀꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯐꯝ ꯑꯃꯠꯇ ꯄꯤꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯄꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯕ ꯂꯩ ꯑꯃ ꯃꯍꯥꯛꯅ
ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯅꯣꯡꯆꯨꯞ ꯊꯪꯕꯔꯣꯝꯗ ꯂꯩ ꯑꯃ ꯁꯠ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯨꯟꯇꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯄꯗ ꯃꯩꯄꯥꯛꯇꯣ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯅꯣꯕꯤꯟ, ꯂꯩ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯕꯤꯟꯅ, ꯑꯣꯖꯥ, ꯂꯩ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯆꯨ ꯊꯣꯛꯑꯦ, ꯑꯗꯨꯒ ꯍꯦꯟꯅ ꯁꯛꯀꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ, ꯏꯍꯦ, ꯌꯥꯔꯦ, ꯁꯨꯝꯗꯧꯔꯁꯤ, ꯅꯪꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯑꯃꯗꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯁꯨꯝꯗꯧꯔꯁꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯗꯕ ꯌꯥꯔꯔꯣꯏ, ꯃꯗꯨꯗꯩꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯆꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯣꯕꯤꯟꯅ, ꯑꯣꯖꯥ, ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯗꯕꯅꯣ? ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯆꯒꯦ꯫ ꯀꯌꯥ ꯌꯥꯝꯅ ꯁꯦꯟ ꯆꯪꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯄꯥꯛꯄꯅ, ꯍꯩ, ꯄꯩꯁꯥꯒꯤ ꯉꯥꯛ ꯅꯠꯇꯦꯅꯦ, ꯄꯣꯠꯇꯣ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯒꯅꯨ, ꯃꯁꯤꯗ ꯆꯪꯒꯗꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7-9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯑꯁꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯅꯈꯣꯏ ꯀꯔꯤ ꯈꯜꯂꯤꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ, ꯍꯣꯏ ꯑꯣꯖꯥ, ꯑꯗꯣ ꯑꯣꯖꯥ, ꯅꯨꯡꯗꯥꯡꯗꯨ ꯁꯣꯏꯗꯅꯗꯤ ꯂꯥꯛꯄꯤꯌꯨ, ꯑꯩ ꯑꯣꯏꯅ ꯀꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯕꯁꯨ ꯂꯥꯛꯆꯒꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ, ꯅꯣꯏꯅ ꯀꯔꯤꯒꯤ ꯂꯥꯛꯂꯨꯒꯅꯤ, ꯑꯩ ꯏꯁꯥꯅ ꯈꯪꯅ ꯂꯥꯛꯀꯅꯤꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯤ ꯇꯞꯅ ꯁꯨꯝ ꯇꯥꯁꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯑꯁꯤꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯟꯗꯤꯅꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯇꯧꯔꯤ, ꯃꯗꯨꯗꯤ ꯉꯔꯥꯡꯗꯤ ꯁꯨꯡꯉꯩ ꯄꯨꯡ 9 ꯇꯥꯁꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯗꯨꯡꯗꯥꯡ ꯌꯥꯝꯅ ꯆꯠꯄꯅꯤ, ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯛ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯟꯗꯤꯅꯤꯗꯤ ꯑꯁꯤꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯧꯒꯠꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯅꯅꯕꯒꯤ ꯀꯧꯊꯣꯛꯄꯒꯨꯝ ꯂꯤꯅꯥꯒꯤ ꯃꯅꯥꯀꯣꯡꯗ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯁꯨꯝ ꯇꯥꯕꯗꯒꯤ ꯂꯤꯅꯥꯗꯣ ꯇꯞꯅ ꯁꯨꯝ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯤꯅꯥꯅ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯂꯤꯅꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯜꯂꯕ ꯄꯣꯅꯥ ꯑꯗꯣ ꯁꯠꯄ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯁꯠꯄ ꯉꯝꯗꯕ ꯑꯗꯨꯗ ꯂꯤꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ, ꯃꯀꯣꯛ ꯑꯗꯨꯅ ꯃꯃꯥꯏꯗ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯗꯣ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯗꯣ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯛꯂꯤ꯫ ꯂꯤꯅꯥꯅ ꯑꯗꯨꯝꯅ ꯀꯤꯕꯗꯒꯤ ꯀꯟꯅ ꯀꯞꯄꯛꯄ ꯑꯗꯨꯗ ꯂꯤꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯣꯕꯤꯟ ꯑꯃꯗꯤ ꯃꯃꯥ ꯂꯟꯗꯤꯅꯤ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯀꯞꯂꯤꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯗꯣ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯀꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯂꯤꯅꯥꯅ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ
ꯁꯥꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯟꯗꯤꯅꯤꯅ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯕꯨ ꯁꯠ ꯀꯨꯟꯈꯠꯂꯒ ꯍꯌꯦꯡ ꯃꯈꯩꯗꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯈꯣꯏꯗ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯆꯩꯔꯒ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯄꯨꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯎꯔꯕꯒꯨꯝ ꯃꯍꯥꯛ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯗ ꯅꯣꯕꯤꯟꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏꯕꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯂꯤꯅꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ "ꯑꯁꯤꯗꯩꯁꯤꯗ ꯕꯨꯠ ꯂꯩꯔꯤ, ꯑꯁꯤꯗ ꯕꯨꯠ ꯂꯩꯔꯦ ꯇꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ" ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯤꯟꯗꯩꯅꯤꯁꯨ ꯀꯤꯔꯗꯨꯅ "ꯀꯔꯥꯏꯗꯅꯣꯅꯦ ꯍꯥꯏꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯀꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯏ ꯑꯗꯨꯅ ꯀꯥꯆꯤꯜ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤ "ꯀꯔꯤꯅꯣ ꯑꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯅꯣꯕꯤꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯩꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯃꯇꯥꯡ ꯃꯇꯝ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯈꯤꯕꯗꯨꯗ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯂꯤꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯒ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯩꯗꯤ ꯃꯨꯠꯁꯨ ꯃꯨꯠꯇꯅ" ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ "ꯑꯗꯨꯒ ꯑꯩꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯑꯃꯨꯛ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯟꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯥꯏ, ꯁꯤꯗ ꯂꯩꯍꯧꯕꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯗꯤꯅꯤꯅ ꯅꯣꯕꯤꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯈꯪꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯨꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯅꯣꯕꯤꯟꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯍꯥꯏꯕꯗꯨꯅ "ꯄꯨꯡ 9 ꯅꯪꯅꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯀꯦꯗꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯩꯅ ꯀꯧꯕ ꯂꯥꯛꯎꯔꯥ ꯍꯥꯏꯕꯁꯨ ꯂꯥꯛꯀꯅꯨ, ꯃꯥꯅ ꯊꯣꯛꯄ ꯂꯥꯛꯀꯦꯗꯅ ꯍꯥꯏ, ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯇꯦ. ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯁꯤꯕ ꯄꯥꯝꯂꯤꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯅ "ꯇꯉꯥꯏ ꯐꯗꯕ ꯂꯩꯕꯗꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯤꯅꯤ. ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯂꯩꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯅꯥ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯅ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯗꯨꯗ ꯅꯣꯕꯤꯟꯅ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯁꯣꯜꯂꯤꯕꯁꯤꯅ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯂꯤꯅꯥꯒꯤ ꯃꯁꯥ ꯄꯥꯏꯔꯨꯕꯗꯗꯤ ꯂꯤꯅꯥꯗꯣ ꯃꯄꯥꯕꯨꯡꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯍꯜꯂꯒ ꯐꯨꯛ ꯂꯥꯎꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯗꯨꯗ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟ "ꯍꯥꯏ, ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯦꯜꯂꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟꯅ ꯐꯅ ꯀꯟꯅ ꯇꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯟꯅꯕꯗꯣ ꯐꯪꯍꯧꯗ꯭ꯔꯤ꯫ ꯂꯟꯗꯤꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯖꯤꯛꯇ ꯆꯦꯟꯊꯣꯛꯈꯤꯕ ꯂꯤꯅꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯤꯅꯥꯕꯨ ꯀꯟꯅ ꯀꯧꯔꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯪꯅꯕ ꯅꯣꯕꯤꯟꯒꯤ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯅꯨꯄꯥꯗꯣ ꯊꯣꯔꯛꯂꯤ꯫ ꯃꯥꯗ ꯅꯠꯇꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤꯅ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯆꯦꯟꯊꯣꯛꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯍꯥꯏ, ꯀꯔꯤꯅꯣꯅꯦꯍꯦ? ꯅꯈꯣꯏꯁꯨ ꯑꯃꯨꯛ ꯊꯤꯅꯕ ꯇꯧꯅꯦ. ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥ ꯂꯥꯞꯅꯗꯤ ꯆꯠꯂꯝꯃꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯅꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤꯅ ꯂꯤꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ "ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯣꯕꯤꯟꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯑꯗꯨꯅ ꯅꯣꯕꯤꯟꯗ "ꯏꯕꯨꯡꯉꯣ ꯅꯣꯕꯤꯟ,
ꯅꯈꯣꯏꯕꯨ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯂꯥꯛꯂꯒ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝꯈꯤꯕꯗꯥꯏꯅꯦ ꯀꯔꯤꯅꯣ ꯏꯀꯥꯟ ꯀꯥꯟꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯇꯥꯆꯧ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯅꯤ ꯄꯨꯡ 9 ꯅꯪꯅꯕ ꯂꯥꯛꯀꯅꯦꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥ ꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯣꯖꯥꯅ ꯃꯩꯄꯥꯛꯇꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯍꯥꯏꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯐꯔꯦꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯣꯏꯅ ꯀꯧꯔꯒ ꯌꯦꯡꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯃꯊꯪ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕꯁꯨ ꯐꯪꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯑꯗꯨꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗු ꯇꯥꯕꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕ ꯑꯗꯨꯗ ꯅꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯝꯊꯕꯗꯤ ꯉꯝꯂꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯕꯤꯟ ꯑꯣ ꯅꯣꯕꯤꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯗꯨꯝꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯃ ꯇꯥꯔꯦꯅ ꯁꯤꯗꯤ ꯄꯨꯡ ꯑꯃ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯕꯤꯟ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗꯗꯤ ꯑꯣꯖꯥ ꯃꯩꯄꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯑꯣꯖꯥ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯤ ꯇꯥꯖꯩ ꯑꯗꯨꯕꯨ ꯂꯥꯛꯄꯤꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥꯕꯨ ꯈꯔ ꯐꯔꯕꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯕꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯍꯣꯏ ꯑꯣꯖꯥꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯕꯨ ꯄꯨꯔꯛꯂꯕ꯭ꯔꯣ ꯈꯥꯎ ꯅꯨꯡꯒ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯎꯗꯦ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯤꯅꯥꯗꯣ ꯄꯨꯊꯣꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟꯅ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯗꯨ ꯇꯥꯅꯅꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯑꯃꯥꯏꯕ ꯄꯥꯛꯄ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟ ꯄꯥꯈꯠꯂꯛꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯀꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯕꯤꯟ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯪꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯇꯨꯝꯊꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯇꯦꯟꯕ ꯃꯇꯣꯝꯇ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯈꯜꯂꯤ ꯑꯩꯒꯤ ꯃꯍꯩꯁꯤ ꯍꯩꯕꯗꯤ ꯐꯖꯅ ꯍꯩꯔꯕ ꯖꯥꯠꯅꯤ ꯃꯊꯪ ꯆꯥꯡ ꯌꯦꯡꯈꯤꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯂꯤꯅꯥꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯂꯤ
ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯑꯗꯨꯝꯅ ꯑꯃꯨꯛ ꯀꯧ ꯂꯥꯡꯗꯨꯅ ꯊꯤꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯟꯗꯤꯅꯤꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯅ ꯀꯞꯂꯛꯂꯕꯅꯤ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯑꯉꯥꯡꯗꯣ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟꯅ ꯍꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯁꯦꯟꯅꯕꯅꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯡꯗꯅꯕ ꯁꯦꯟꯅꯧ ꯑꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯅꯨꯗ ꯑꯉꯥꯡ ꯃꯥꯅꯕꯨ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯂꯝꯒꯕꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯊꯤꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯈꯔ ꯍꯦꯟꯕ ꯐꯥꯎꯕ ꯆꯈꯥꯏꯗꯨꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗꯗꯤ ꯅꯣꯕꯤꯟ ꯑꯃꯗꯤ ꯂꯟꯗꯤꯅꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯒ ꯇꯧꯗꯨꯅ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯅꯣꯕꯤꯟꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯄꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯀ ꯊꯤꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯑꯩ ꯉꯔꯥꯡ ꯂꯥꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯌꯦꯡꯉꯨꯁꯦ ꯈꯨꯠꯁꯤꯁꯨ ꯂꯩꯊꯦꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯦꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯁꯤꯅꯤ ꯑꯗꯨꯒ ꯀꯣꯛꯇꯁꯨ ꯈꯔ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯗꯣ ꯉꯔꯥꯡꯗꯤ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯁꯣꯏꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯃꯩꯄꯥꯛꯄꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯑꯃꯗꯤ ꯈꯨꯔꯨꯝꯂꯤ ꯃꯌꯥꯝꯅꯁꯨ ꯑꯃꯥꯏꯕ ꯃꯩꯄꯥꯛꯄꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯐꯔꯦꯁꯦ ꯑꯩ ꯇꯧꯔꯒꯦ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯒꯅꯨ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯔꯤꯁꯨ ꯃꯥꯡꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯪꯂꯦ ꯅꯣꯕꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯑꯃꯒꯤ ꯀꯥꯆꯤꯜ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯅꯞꯇꯨꯅ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯥꯏꯖꯤꯟ ꯁꯌꯥ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯨ ꯃꯗꯨꯗ ꯑꯣꯏꯅ ꯑꯉꯥꯡꯁꯦ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯈꯥꯏꯗꯨꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯈꯤ ꯑꯗꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯀꯝꯗꯧꯅ ꯂꯣꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯂꯤꯅꯥꯕꯨ ꯇꯞꯅ ꯂꯧꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯑꯉꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯐ꯭ꯔꯦꯠ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯉꯥꯎꯍꯜꯂꯤ ꯃꯥꯒꯤꯁꯦ ꯆꯥꯡꯌꯦꯡ ꯑꯃꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯐꯅꯅꯕ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯣꯕꯤꯟ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯄꯣꯠ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯃꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯣꯡꯗꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯈꯣꯡ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯅꯦꯠꯂꯨꯕꯒꯨꯝ ꯄꯤꯡ ꯂꯥꯎꯅ ꯁꯥꯕꯒꯨꯝ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯥꯏꯁꯤꯡ ꯑꯗꯣ ꯇꯧꯈꯥꯏꯈꯤꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯕꯗꯨꯗ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯃꯁꯤ ꯇꯧꯈꯥꯏꯔꯒ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯂꯧꯊꯣꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯣ ꯇꯧꯈꯥꯏꯔꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯐꯤ ꯑꯃꯅ ꯀꯔꯤꯅꯣꯃ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯐꯤ ꯑꯗꯣ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯇꯞꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯇꯞꯅ ꯇꯤꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯁꯤꯜꯂꯛꯄꯅꯤꯗꯅ ꯏꯕꯨꯡꯉꯣ ꯅꯣꯕꯤꯟ ꯅꯈꯣꯏꯒ ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯌꯥꯅꯗꯕ ꯃꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯂꯩꯇꯦ ꯀꯅꯥꯅ ꯑꯣꯏꯔꯕꯖꯥꯠꯅꯣ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯣꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯗ ꯍꯟꯕꯤꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯖꯩꯒ ꯇꯧꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯤꯡ ꯌꯦꯟꯅ ꯄꯨꯡ ꯆꯤꯡꯕ ꯈꯔ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤꯡ ꯌꯦꯟ ꯑꯃꯗꯤ ꯃꯩ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯎꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯤꯡꯒꯪꯁꯤꯡꯗꯣ ꯄꯩꯈꯠꯇꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯄꯨꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯝꯕ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯣꯖꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛꯇ ꯇꯧꯔꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯉꯥꯎꯅ ꯐꯅ ꯅꯥꯅꯅꯕ ꯁꯤꯅꯅꯕꯗꯤ ꯑꯩ ꯇꯧꯖꯈꯤꯗꯕꯅꯤ ꯑꯣꯖꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯂꯦ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯥꯏꯕ ꯇꯦꯝꯕꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯇꯦꯝꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯃꯗ ꯅꯪꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯍꯟꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯦꯝꯕꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯇꯦꯝꯕꯕꯨ ꯐꯨꯗꯨꯅ ꯃꯌꯨꯝꯗ ꯇꯥꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯒꯦ ꯇꯧꯔꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯑꯃꯥꯏꯕ ꯇꯦꯝꯕꯗ ꯄꯤꯗꯨꯅ ꯅꯪꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯄꯤꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯂꯟꯗꯤꯅꯤ ꯑꯃꯗꯤ ꯅꯣꯕꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯂꯩꯈꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯦꯝꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄꯦꯠ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ